Manipuri Wari Pambi Channel tabiriba pumnamakpu amuh hana taram noksari ngasisu mayamgi ngaihak pothananabagidamag anauba Manipuri horror story amakakpu duna laksari. Horror story asigi maming kaungamdraba nungsiwari. Horror story asigi writer Laisram Arun Singh. Haujik taminarasi mayamgi ngaihak pothananabagidamag puduna laksariba anauba horror story kaungamdraba nungsiwari. Eliza se mama mapagi amata poksabi masanupini mathakta mabung makhada maupa mase manau kanasu laite. Eliza gi mapana sarkar gi primary school amagi ozani aduga mamana higher secondary school gi lecturer ni. Mama mapana oza ngakta oirabanina Eliza gi mahi masin tambagi lamdadi fazana mateng pangbiduna takpi tambiduna hek angang oiringaidagi hauna Eliza na mahakna tamleba school adugi makukta thongduna lai. Angang oiringaidagi hauna mama mapana atopa angang singa kaya tinahande suknagi lairik paba lairik kasanahan ba makoiga punna loinaba picnic satpa matam ayambada mama mapa oiba makoiga ta loina duna lakpana Eliza masung mamanabi mamanaba ataiga kaya loina de mahaki haibabu lairika marupoiba asikhaktani. Masi pumnamak ase mama mapana piklingaidagi sembirakpa mahaki hainabini. Mama mapa anidi oza ngakta oirabanina sangga sawi yumda kaya laite ayama matamda dinner lunch party aduga mama mapagi marumapang kayagi tabak ingkang singbada saruk yadunata lai aduga school gi saukhat thorangi meeting na singba mapung phana satli ayama matamda yumda Eliza mathanata lai. Eliza gi damakta mama mapana mahakki tonganba library ama sembirammi. Library aduda Eliza gi syllabus ki lai ngakta natana atopa outbook tongan-tonganba comics angang singi moral story na singba lai kayamuk thamduna mahakki pothaba matamda madu singado paduna lai ka adum marup oihalammi. Eliza ngasidi class 9 kare mahakki school da mamanabi se na tinaba ama ani khakna tana atai matamda atopa mamanabi kanaga suloina de mahakki haibabu mahakna waraba matamda tongan ba outbook wari lairik moral story singba kaya paduna pothaba se mahakki hainabini. Mahak haujikti lairik pabagi hainabi se fajana laire mahakki hobby lairik pabani. Eliza gi school aduda lower class tagi luna tinarakpi mamanabi amana nongma school da mangonda lairik amakhak pirakhi. Wari lairik ado yamna nungaiba interesting oiba wari lairik ni mado amutang pau haiduna Eliza da mamanabi aduna pirakhi. Eliza do mamanabi dagi anuba lairik ama phangbaduda yamna haraurami. Hakna yum hek yaubaga mamanabi aduna pibirakliba lairik ado parura daubani haiduna mamanabi da harauna tamlami. School suti oirabada Eliza do harauna mayumda laklami. Mama mapa swamata school dagi halaknaramdri Eliza na mahaki dress do hongdoklaba matungda breakfast sathoklaga mahaki phamungda sangduna mahaki kaduda mamanabi aduna pirakpa wari lairik ado paba horaklami. Wari ado ahanbada mama mapagi amata poksabi masanupi amagi wari ni. Wari aduda mama mapa amadi mahaki masanupi makoi ahum ado yamna nungsi sanana yum aduda mama mapa na masanupi adubu numit hayeng jabagum yamna luna chana tauduna lairami. Laibak thibadi matam khara lairaga nupi masa adugi mama ado gari accident amada khanghauduna laikhiramde. Nupi masa ado mamabu kauduna ahing kaya tumdana kapki mapa adusu matam kharadi angaubagum lairami. Matam na sum haukhibana
Mapa masa kaktang yum aduda tarak laiduna yamna wana mapa aduna yum pubado kayoy lekaygi mase manem kayana yeng manungaytraduna nupa adugi nupi atombi ama sinbirammi nupa aduna ahanbadadi yaramde kona thangdadi angang adugi khallaga atopa nupi ama amuk lawbado yare nupi aduga matam kharadi mahang hek poksaba masa nupigum yamna lunasa na tawirammi matam khara lairaga nupi atombi adusu masa yauraklamni masa ani surakpa matam adudadi mahaksu wakhal honglaklamni mahak lehek poksaba masa sing adubuna luna tauraga nupi ahan na poklamba masa nupi adubuna thina tawbirakki aduga mapadasu fataba pau kaya tamsinduna masa nupi adubu thina sahelammi haujikti mama mapa mahakki manausing makoy amata oikre aduga nupi masa adubuna togan tahalami aduga matam khuding magta makoy mayam changduna nupi masa adubu thina ngangba saiba ot panaiba kaya tawrami mapa magphawba yawna mahakku ot naibaduda nupi masa do yamna thamoy soklami mahakna mamabu aroi woina muktang kauramlaga ganga turelda songthaduna thawai thakirami adudagi ningamdana sikraba nupi masa adugi thawai aduna but onduna laklaga makoygi imung aduda ahing da laktuna hakpo ot naikhiba kaya adugi laman khumbo oina makoybu hek ki halami adudagi mahakna laman khumduna mahakki mapa mama atombi amadi marau nupi amadi maupa do mahakna tamthina hatoklami aduga makoygi ising ado mahakna pupenna thaklammi matang ado yorakpada ilizana lairik ado makhata na paba ngamdre lairik ado khumjinduna mahakki monbak makhada thamjinkhre adudagi mahak kaduda mathanta laibado pangkida kirakle mahakki kadugi akoibada masa mathantana koyeng yenglammi adudagi mathanta pangkida kiraktuna mahak imung aduda laiba ngamdraduna mapanda thoraklammi aduga mapangi mangolda thaba siyar aduda phamduna mama mapa halakpa ngaikhi bathroom changba toilet changba asida sunatana mahak mathannatana mahakki kada hek laik paduna lairambagi hainabi ado haujikti mama natraga mapa yum aduda miyoy ama laidrabadi mahak mathanta yumda laiduna laik paduna laibado laiba ngamdre mahak mathanta tumlamba adusu ngamdre ayamba matamda kiye haiduna pangkapta kaplammi mama mapa ado handakti tawpham khangdre mausagum masanupibu mathanta yum aduda thamlamduna makoyna thabak ingkhang sathokibado yadre mama natraga mapa amadi yum aduda masanupibu adumak sangduna laiba tarakhi tawpham khangdraba mama mapa anina masanupibu kaidorage nangbu kari nungaitrage hangbak puding masanupi aduna kapna mahakki khudombi ado mahakki tumpham monbak aduda thilami mama na sangduna monbak ado liba maithana singba loina hugattuna aduga monbak ado haigattuna kari laibano haiduna thirammi adudagi mama aduna monbak makhada leiramliba lairik ado lauthokduna parami adudagi khangle lairik ado paraba matungda lairik aduda akiba wari kaya ama yauribado maduna mahakpu kihanbani haibado khangbadagi lairik ado mai thadokhirammi adudagi Eliza ado mama mapana doktor da puduna fazana layeng halami adudagi doktor gi pautak matung ina mama mapa anina makoyna amuktasu saludriba mapam kaya lamkoiba pubiduna mahaki wakhal ado hongdo halami adudagi wana honaraba matungda matam khargi matungdadi Eliza ado mahaki masada lairamba akibagi wakhal pumnamak loina thadokre mausa normal tarakle Elizagi mama mapasu yamna haraure mausagum Elizado mathanta yumaduda laibada akiba amata sufau kidre asumna sahi mari manga haukrabagi matungda Elizado college tamle adubu angang oiringaidagi hainarakhibi mahakki laik pabagi hainabi sajat adudi ngasi sutokpa laite
mahaki pothaba haibabu prithibigi saknairaba writer kayagi novel kaya pa duna matam lenba asina mahaki pothaphamni nongma mahakna Shakespeare gi wari ama parubadagi romantic story kaya mathang paninglakhi mahakna college lakpa matamda mahaki class loiraba matungda library da sanglakhi love story book compartment da sanglaktuna lairik khallingai talak aduda library adugi kasinda laiba rek amagi mathaktagi khangaudana lairik ama pop launa tarakhi Eliza hangpet khangi mahakna tapna sangsimduna lairik adu de yenglami lairik ado fazana malle upulwai pulsu itairi ahanba lairik mayam amagi marakta asuk man khraba lairik ama kamdongna lairamlibano haina mahak ngaihak ngai adudagi masinna kanna lairik adugi upul singado kamthoklaga makuna pop thaduna upul singado kanthoi adudagi lairik adugi cover aduda unforgettable love story haina tharibado uraklami written by Shakespeare mahakna hek pamba lairik ado thokladuna laina pirakbani khanduna Eliza do lairik ladu puraduna thoraklami aduga registration tawramlaga lairik ado puduna yumda laklami mama mapa laitaba matam aduda mahakna lairik ado khaurangna paba horaklami amanba love story ado paba horakpada Eliza do yam interesting oirami maramdi wari aduda yauriba nupi character adugi mamingsu mahakka sap manarami Eliza kaurami Eliza ga samga matau karamna khangnarakpage haibagi wari ado mathang ahubadagi paraklami adudagi mathang sam amadi Eliza makoi ani nungsi mari setsinnarakhi mama mapana makoi ani ge marakta athingba kaya pirabasu makoi ani asuki matik nungsinai mama mapagi palbu namkhaiduna mama nigi nungsi wari ado mathang parakpada nongma numidang wai ama samna kana asuk khangandana Eliza gi kada lon sanglakhi matamaduda Eliza di lairik ama padura leirami adudagi tunglomdagi tapna sanglaktuna syamna Eliza gi makut pairaklammi haiba matang ado hek yobumaktada Eliza gi oi thangba khut aduda kanagumba amagi khut ama pairaklammi Eliza do khangpek khanglammi aduga laurammi atamado mama mapasu yumda laitaba matangni Eliza na laiduna yeng thorakpada wari aduda yauriba syam gi character aduga chap manaba masak matau fazaraba naha pakhang ama mahakki phamang adugi mataida phamduna leirami aduga hai Eliza hairaklamni aina nangbu kayamatik nungsibage haibase nangdi khangdra male hairakpada Eliza na puk hawgatuna handoklammi aduga ai nangi Eliza nate mani nang aigi Eliza ni nang kadongai da su ayu thadokuna satpa yaroi Eliza I love you I really love you haiduna Eliza gi maraktamna sangsalaklammi Eliza do pakhat man khibara lairik ado langthoklamlaga khanglau lauraga mahaki ka du dagi senthorklami aduga mahaki ka do mapanda thonglon selami ka manungdagi Eliza thong hangdo haiduna thong ado dang thilaklami Eliza na thong hangdoktana mapalomda senthorklaga mapalda thariba siar aduda famduna mama mapa halakpa ngairami yamna thuna mama mapa adusu thabak ama salubadagi yumda halaklami makoina halakpu matamda masanupi aduna yamna kina wa amata ngangdana pakhatna leiramada ubada kaidaurage hanglaklami adudagi Eliza do wakhal ama tawraktuna karisu tawde baba haiduna love story wari lairik ado mahak thawai yauna paman khibaduda mahaki wakhal choirurama le haina masa mathanna tana amuk khanjaraktuna mahak numidangi sa ising saraba matungda phamungda amuk changduna tumlage thorang tawrammi adubu mahak tumthaba sungya yaramde mahakna wari lairik ado thawai yauna paman khibanara natraga asengba thokhiba thodokla wari lairik aduda yauriba writer no puthokpa hero ki character oiba sam masamakna matau karamna mahaki kada
wakal ase asum khana khana mahak tumthaba sungya yadre mahakna amuk septhok tuna yenglakpada mahaki table mathakta wari lairik aduna mahakpu kaurakpagum lairik adugi makha amuk paninglakhi Eliza do tumthaba sungya yadraba duda amuk haugatuna lairik adu hangdoktuna amuk paba haurai mahakna hek hangdokluriba chapter adugi mathaki title da Shyam Siva Shyam's Death haina tharami Elijana mathang patharaklami maduda Shyamna nongma mahakna sigadaba numit aduda mahakna Elijah gi kada Elijah do mahak sigadaba leirabanina mahak pusu tayong palasida hingna thamlamlaroi khanduna makutta thang ama paiduna lona sanglaklaga Elijana laik paduna leiringaida mahaki phamungi kangthol makhada kangkhada lona sangduna lotuna leirami matang adu hek yowada Elijah do masada kitik kirum tawbama hauraklammi makha page hek torakpada Elijah I love you Elijah I really love you haiba khonjel lama ka duda sonthang nana tarakpa maktada Elijah do laik parambado khanglep lepki adudagi mapukningda sum jingnaba poklaktuna maki phamungda thariba monphak pidak ado haigattuna kangthol makha aduda kana leibage haiduna tapna yenglaklammi masada pakat pakhanna tapna yenglakpaduda kangthol makha adudadi kanasu leiramde mahak mitoi sinduna sor sangna hondorklammi aduga haugalakpa matamda mamangda ukhiba hangna pariba lairik aduda yauba Shyamgi character aduna seliba phijol singado karimata khenaba leitana set char aduna Shyamna makutta thang ama pairaga tamthiraba sakta mamaga loinana mamangda leptuna leirami mamayado musuk mui aduga irang langba mamit ani aduga asangba jabagi maya malaba ngauraba maya singaduna lijabu sathoklage matagum tapna makutta thangado paiduna sangsilakpaduda Elijah do khanglau laurami adudagi mahakna pairamba laik aduna Shyamgi maida thajilamlaga mahaki ka adudagi laura duna chenthораklami asumna chenthorакpaduda Elijah do laimaida tusilami adudagi mama mapa ani adusu kaidorage haiduna makoigi ka dagi chenthoknaraklami Elijana laimaidagi phuk haugalaga walal amata ngangdana masado umang anapi kangladuna wa amata ngangdana makudombi aduna mahaki katamna mama mapa ani aduda khuthilami adudagi mama mapa ani ado thindadana mahaki ka aduda changaklami adubu ka aduda kanasu leiba uramde makoina koina yenglakpada lairik ama laimaida taduna leiramli amanba lairik adugi mathakta thang amana thilli aduga lairik adugi sena kaya dagi angangba I kaya chinthari-bado makoina urami adudagi makoina kudakta phone tawduna police ta pau pirami police na mafam aduda laktuna yum adu koisilami aduga yum adugi akoiba amadi yum aduda koithi thirami makoina thengnariba lairik amadi thang ado police aduna laukhattuna makoigi custody da pukhirami adubu Elijah di masada pakhatpa henman khibana haujiksu wa amata ngangdri masado ithak thakana ipa pakhana matam khudingmakta mama mapa anida konduna kaptuna talai adudagi mama mapa ani aduna mahaku doctor da puduna layengle madugi matungda makoigi yum ingkholado ahongbo mamalda nilam lauduna ahongbo mamalda yonthoklamle aduga makoina amuk atopa mafam amada engkhol laiduna yum hongkhirami